Drapa. Bem, nangi honoring ay dane. Migi tabak at sapa amta khangdram. Tapak pa sinuksidro. Dana, ticket kado mukaram niko. Kauroida, yang kokon pe tapta. Nanau noi bulu shandribrane. Lore. Noi pochai gadi sureko. Suba nate da. Akhoi na leru phureng gong mayam do. Ai no noi puli amra khang pote. Kasu gai de na sine nau gibo. Ado ticket ka do kauni. Tapakpa, ai ga leiminani haiba nupi dudi. As numit phati na taw lai ni. Hayang hangchiti soidana laani. Kari pakhri do, tapak pa leisidi. Tapak pa, bem je khara phajana senabi uko. Hera, loken guardian ai lai chidi. Ai lai ring ida phajabi da matu nama kanam ta sokpa yaroi. Lao, chachilo. Tiangani, chachilo. Bem chalu hige. Phajabi piro ai pa piroge. Nang phajana lai muko. Hoi tapakpa. Aduna ai moirangi STO ina leba pamji. Yam phai. Ado ozaning themna aigi maramna pabung na kai haige. Kisho haidina. Oi da bangang no da pabung na engon da loita ma abane. Ozana hi maramda pabung de amna haibira male. Ozaning them ai ngasi di wam ta hange. Kari wano. Ozagi khangna ba mi ga lebra. Leitida. Asengba. Asengbaini. Ado ai budi nungsibra. Khangdebo. Kainu khangdebo. Nungsi natraga nungsi dedo hayodana. Aidi yam lairba khungang machani. Aduga ozana ina kaira khunba imphal macha. Atia da thokliba thasibu aina pami nungsi haiduna karamna inaktak thangudribano. Yengjaba natana. Su thamoi se than khare nang na cham java se ai ding au jai nang gi thamoi de su ai gi oi jage hong la roi khan kravani lep la bani nang gi damak aina yeng la roi ma lep da su Nanggung ide famneri tiru raso Ukidari nanggung di mamanda Hai lagi nanggung nungsi haina Ukidari nanggung nafajavi Yeng janing di unang lude nangatana Damna ibu ching sen badi Nangi lai wai na khang bangam di Nangi magun yam na hili ngao halle Yeng di yeng ning yeng lu bangam di Lo na thop na yeng jabana Nangi magun yam na hili ngao halle Hai haningi nang na Ay bu so nung shi Ta ningi wa hai do Chin bal dagi Hong la roi khan kravani Lep la bani nangi damak aina Yeng la roi ma lem da su Nangum bide fam la roi thiru rasu
ꯁꯤ ꯅꯣꯏ ꯇꯥꯃꯣꯒ ꯊꯥꯏꯅ ꯂꯥꯏꯔꯤꯛ ꯇꯝꯃꯤꯟꯅꯔꯛꯄ ꯑꯣꯏꯔ ꯃꯥꯜꯂꯦ ꯍꯧꯖꯤꯛꯅ ꯊꯧꯕꯥꯜꯒꯤ DC ꯑꯣꯏꯅ ꯄꯨꯔꯤꯕꯅꯤ ꯅꯨꯄꯥ ꯃꯆꯥꯗꯨꯁꯨ ꯏꯟꯖꯤꯅꯤꯌꯥꯔꯅꯤ ꯏꯅꯝꯃ ꯑꯩꯈꯣꯏ ꯊꯣꯏꯗꯨꯕꯨ ꯍꯥꯟꯅ ꯈꯪꯍꯟꯈ꯭ꯔꯕꯣ ꯃꯥ ꯑꯩꯒꯤ ꯏꯆꯥꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯕꯅꯤ ꯑꯩꯅ ꯍꯥꯏꯕꯗ ꯀꯔꯤꯒꯤ ꯌꯥꯔꯣꯏ ꯃꯥꯅ ꯍꯥꯏꯕꯗꯁꯨ ꯑꯩꯅ ꯌꯥꯗꯨꯅꯇ ꯂꯥꯛꯂꯤ ꯇꯥꯃꯣ ꯂꯨꯍꯣꯡꯕꯗꯤ ꯀꯔꯝ ꯀꯥꯟ ꯃꯇꯝ ꯂꯦꯞꯅꯗꯣꯏꯅꯣ ꯑꯩꯁꯨ ꯃꯄꯥꯟ ꯂꯝꯗꯒꯤ ꯊꯣꯔꯛꯄꯗ ꯉꯥꯏꯔꯤꯕꯅꯤꯅ ꯃꯔꯨꯞꯇꯨꯒ ꯋꯥꯔꯤ ꯁꯥꯟꯅꯗ꯭ꯔꯤ ꯑꯊꯨꯕꯗ उनरगा यामना थुना वा लेपनरगे हायना खल्ली अखोइना सिलिबा पुमनमकसे इसाना सुयारकनी खल्ली अबो ꯑꯩꯒꯤ ꯋꯥ ꯇꯥꯗꯅ ꯀꯔꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯂꯣꯏꯁꯟꯅꯗꯣꯏꯅꯣ बेमा अखोइसु खंग नंग मपुंग मरै फारबा वखल खंजब ngamlaba mi amane haiba अखोइनासु नंगबु मनों मतम चारबा सिदा नुंगाइना लेजहौनबा सिल्लिबनी अबो ꯑꯩ ꯏꯁꯥ ꯏꯊꯟꯗ ꯋꯥꯈꯜ ꯈꯟꯖꯕꯒꯤ ꯃꯇꯝ ꯈꯖꯤꯛꯇꯪ ꯄꯤꯕꯤꯌꯨ ꯑꯩꯅ ꯍꯌꯦꯡ ꯂꯩꯕꯗ ꯅꯨꯡꯉꯥꯏꯒꯗꯕ ꯅꯨꯄꯥ ꯈꯟꯕꯒꯤ ꯔꯥꯏꯠꯇꯨꯗꯤ ꯑꯩꯉꯣꯟꯗ ꯄꯤꯐꯝ ꯊꯣꯛꯇꯕ꯭ꯔꯣ ꯑꯩ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯗꯕ ꯅꯨꯄꯥꯗꯗꯤ ꯌꯨꯝ ꯄꯥꯟꯕ ꯉꯝꯃꯣꯏ इबेमा अखोइने हिंगलिङाइदा नंगना मफम चाना लेहौबदो अदुनि अखोइना पामिबसु फरे नंगी खंगनजब लेरबसु हायु अखोइना माबु उनदुना वारी सागे इहे ममा अइदी काउबु काउइने एजुकेशन मिनिस्टर न फोन तौरो हाइरमबनी अयुंत वारी सारुगी को नोय नोय ngahak वारी सारंगो को इबेमा हायु नंगना खंगनजब लेरबदी कदाइदगिनो इमा हेक्ता उनरुगे इमा अखोइ स्कूल पुक्चेल चाउबा मेनुसी खंगबा अइगा वाखल मानबा निंगथेम कौबा थांगा तोंग्रम लेकाइदगी ओजा अमा याउरिये अइ मागुम्बा मियोय अमागा पुंसी खोंगलोय ओइबा पामे थांगा तोंगबम लेकाइ पाबो अइना संग्रे पाबुंगना चाग दुम थोंगी पाबुंगना संग्रे अइना दुम थोंगी नुपी मतंगदी युमसिदा थंबना फरबनिको ओइ अखोइ सेंथोक लंबी सिदने नुपीगा थमुलाउ या पोंतेने अस मदुगिदी अइ दुम ngमना होना जगेबा नुपी मदि थमदे यारोयबा नते नुपी दुबु नोमुदा कया कया साइ हेगेने अस कइनु पाबुंगना हाइदुबो नते नुपी दुबु चाक थोंबा फी सुबा कोलिक फेंबा नते नोमुदा कया कया पी यादुरिगे अस पाबुंगजिदीबा सेल पीरगा थमदौ नती लुहोंगगा लौबा नुपीदुनेबा हे अइदी वाखलमदा लेरुरेदना अश्याम अहल ओरबा एंगोंदा करंबा नुपी नोने यादोइदुबु ए लोइरेदना तोइजदिया पाबु अखोइ पाबुंगजी नुपी थीबगी वाखलगा खलि बोइरा हे खंदे नंगना लुहोंगगा लौबा नुपी हाइबदुदा हाइबई वानी इमुंगसिदा लेइबा नुपाजिबो पाबुंग मथंदगी टाइपता होइने हुजिकता वाखल लाए नंगीसे फजबी पुसलगे सिरो पाबुंग हंतक मपोकिदी मदो युमसी मवइना पुसिनबो ओइथोकते करी अखोइबु तोला तारबनी सिरो इसासीदिने मी ओइना कन्न होनगदब अखोइगिसि ताइबुंग मपु लेरिदना नंगने अयेंग अचौबो ऑफिसर ओरकांदने नखोंग तुरगदब ngakten कोई लाइरे हैदना ममा मपाना सोइदना उसितना ngang पोरंगनी सर
ꯃꯐꯝꯁꯤꯗꯤ ꯑꯣꯟꯊꯣꯛꯅꯕꯨ ꯐꯖꯈ꯭ꯔꯦꯅꯦ ꯅꯪꯗꯤ ꯏꯪꯅ ꯆꯤꯛꯅꯕꯨ ꯐꯅ ꯅꯨꯡꯉꯥꯏꯔꯝꯒꯅꯤ 이베마 खरा चेक्सलु ꯑꯩꯈꯣꯏꯁꯨ ꯆꯠꯅꯕ ꯇꯧꯔꯒꯦ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯕꯁꯨꯅꯦ ꯐꯣꯟꯗ ꯍꯦꯛꯇ ꯍꯥꯏꯔꯛꯎ ꯀꯩꯁꯨ ꯋꯥꯔꯨꯅꯨꯗ ꯏꯃꯥ ꯑꯩꯒꯤꯗꯤ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥ ꯑꯃꯗꯤ ꯈꯨꯟꯖꯥ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯁꯤꯗꯤ ꯃꯈꯣꯏꯅ ꯑꯩꯕꯨ ꯌꯥꯝ ꯂꯨꯅ ꯇꯧꯕꯤꯌꯦ ꯏꯃꯥ 이베마 ꯅꯪꯅ ꯊꯥꯖꯔꯤꯕ ꯑꯣꯖꯥꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯅꯪꯕꯨ ꯌꯥꯗꯕ ꯌꯥꯎꯔꯤ ꯅꯣꯏꯒꯤ ꯁ꯭ꯀꯨꯜ ꯁꯥꯔꯤꯕ ꯀꯟꯇ꯭ꯔꯦꯛꯇꯔꯗꯨꯒ ꯃꯥꯟꯅꯔꯒ ꯅꯪꯕꯨ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯑꯗꯨꯅꯤ 이베마 ꯃꯤ ꯈꯨꯗꯤꯡꯃꯛ ꯍꯦꯛꯇ ꯊꯥꯖꯕ ꯌꯥꯕ ꯅꯠꯇꯦ ꯃꯇꯝ ꯄꯨꯝꯅꯃꯛꯇꯅꯦ ꯆꯦꯛꯁꯤꯟꯒꯗꯕꯅꯤ ꯁ꯭ꯀꯨꯜ ꯀꯥꯅꯤꯡꯗꯕ ꯑꯣꯖꯥ ꯈꯔꯒ ꯀꯣꯟꯇ꯭ꯔꯦꯛꯇꯔꯗꯨꯒ ꯃꯥꯟꯅꯔꯒꯅꯦ ꯑꯩꯕꯨ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯅꯕ ꯍꯣꯠꯅꯔꯤꯁꯦ ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯣꯏꯊꯣꯛꯑꯣꯏ ꯑꯩꯕꯨ ꯌꯥꯕ ꯑꯣꯖꯥ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯤ ꯑꯣꯖꯥꯁꯤꯡꯗꯨꯕꯨꯗꯤ ꯑꯔꯥꯏꯕꯅꯤ ꯅꯪꯕꯨ ꯀꯟꯅ ꯌꯦꯡꯁꯤꯜꯂꯤꯕꯁꯦ ꯀꯟꯇ꯭ꯔꯦꯛꯇꯔꯗꯨꯅꯅꯤꯅꯦ ꯑꯩꯁꯨ ꯈꯪꯉꯦ ꯄꯥꯕꯨꯡ ꯀꯣꯟꯇ꯭ꯔꯦꯛꯇꯔꯗꯨꯅ ꯃꯤ ꯐꯥꯎꯕ ꯅꯦꯛꯑꯒ ꯁꯥꯕ ꯂꯣꯏꯔꯦ ꯍꯥꯏꯗꯅ ꯑꯩꯕꯨ ꯁꯥꯏꯟ ꯇꯧꯅꯕ ꯍꯣꯠꯅꯔꯤꯅꯦ ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕ ꯇꯥꯈꯤꯕ ꯉꯥꯛꯇꯅꯤ ꯐꯔꯦ ꯅꯪꯁꯨ ꯊꯦꯡꯉꯅꯤ ꯏꯃꯥꯅ ꯍꯥꯏꯒꯗꯕꯗꯤꯅꯦ ꯃꯈꯣꯏꯒ ꯃꯥꯟꯅꯔꯨꯅꯨ ꯃꯈꯣꯏꯗꯤ ꯅꯨꯄꯥꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯏꯆꯥꯗꯤ ꯃꯐꯝ ꯑꯁꯤꯒꯤ ꯃꯤꯁꯨ ꯅꯠꯇꯦ ꯏꯕꯦꯝꯃ ꯃꯐꯝ ꯑꯁꯤꯕꯨ ꯀꯣꯟꯕꯤꯔꯤꯕ ꯏꯃꯥꯒ ꯏꯄꯥꯒꯗ ꯆꯦꯠꯅ ꯅꯤꯖꯒꯗꯕꯅꯤꯀꯣ ꯐꯔꯦ ꯃꯃꯥ ꯆꯠꯅꯕ ꯇꯧꯔꯁꯤ ꯄꯥꯕꯨꯡ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯆꯠꯂꯣ ꯆꯠꯂꯣ ꯏꯃꯥ ꯆꯠꯂꯨꯈꯤꯒꯦ ꯌꯥꯔꯦ ꯌꯥꯔꯦ ꯆꯠꯂꯨꯈꯤꯒꯦ ꯄꯥꯕꯨꯡ ꯍꯣꯏ ꯍꯣꯏ ꯆꯠꯂꯣ ꯆꯠꯂꯣ ꯆꯠꯁꯤ ꯃꯃꯥ ꯁꯥꯔ ꯑꯩ ꯀꯔꯥꯡ ꯍꯥꯏ ꯁ꯭ꯀꯨꯜꯒꯤ ꯆꯧꯀꯤꯗꯥꯔ ꯑꯣꯏꯅ ꯂꯩꯖꯕꯅꯤ ꯑꯗꯨꯒ ꯇꯥꯗꯁꯤꯅ ꯁ꯭ꯀꯨꯜꯗꯨꯒꯤ ꯑꯣꯖꯥꯅꯤ ꯑꯣ ꯁꯥꯔꯕꯨ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨ ꯁꯥꯔꯕꯨ ꯑꯩꯈꯣꯏ ꯑꯣꯖꯥ ꯍꯦꯗꯃꯥꯁꯇꯔꯒꯤ ꯃꯄꯥꯕꯨꯡ ꯑꯣꯏꯕꯤꯔꯕ꯭ꯔꯥ ꯑꯍꯣꯏ ꯃꯥꯅ ꯊꯣꯏꯒꯤ ꯃꯃꯥꯅꯤ ꯈꯨꯔꯨꯝꯖꯔꯤ ꯑꯩꯈꯣꯏ ꯑꯣꯖꯥ ꯍꯦꯗꯃꯥꯁꯇꯔꯁꯤ ꯂꯥꯛꯄꯗꯒꯤ ꯁ꯭ꯀꯨꯜꯁꯦ ꯑꯉꯛꯄ ꯐꯪꯅ ꯆꯥꯎꯈꯠꯂꯦ ꯏꯖꯨꯀꯦꯁꯟ ꯁꯤꯁꯇꯦꯝ ꯑꯉꯛꯄꯅꯤ ꯑꯇꯣꯞꯄ ꯁ꯭ꯀꯨꯜꯅ ꯇꯝꯖꯅꯤꯡꯉꯥꯏꯅꯤ ꯁꯥꯔ ꯑꯩꯈꯣꯏ ꯑꯣꯖꯥ ꯍꯦꯗꯃꯥꯁꯇꯔꯁꯦ ꯃꯈꯣꯡ ꯆꯨꯝꯅ ꯍꯧꯍꯟꯕꯤꯔꯛꯄ ꯃꯥꯜꯂꯤ ꯏꯆꯥꯁꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯑꯩꯒꯤ ꯄꯣꯁꯇꯤꯡ ꯃꯐꯝ ꯀꯦꯔꯂꯥꯗ ꯂꯥꯏꯔꯤꯛ ꯇꯝꯃꯛꯏ ꯂꯥꯏꯔꯤꯛ ꯐꯔꯛꯄꯒꯤ ꯃꯅꯥ ꯀꯌా ꯑꯃꯁꯨ ꯐꯪꯉꯛꯏ ꯏꯆꯥꯅ ꯀ꯭ꯂꯥꯁ 9 ꯇꯝꯕ ꯃꯇꯝꯗ ꯑꯩ ꯃꯅꯤꯄꯨꯔꯗ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯔꯛꯄꯅꯤ ꯑꯩꯅ ꯃꯤꯁꯟ ꯁ꯭ꯀꯨꯜꯗ ꯃꯤꯡ ꯆꯟꯒꯦ ꯇꯧꯕꯗ ꯏꯆꯥꯅ ꯌꯥꯗꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯒꯚꯔꯟꯃꯦꯟꯠ ꯁ꯭ꯀꯨꯜ ꯑꯃꯗ ꯃꯤꯡ ꯆꯜꯂꯤ ꯃꯥꯔꯛ ꯋꯥꯡꯅ ꯐꯪꯗꯅ ꯄꯣꯖꯤꯁꯟ ꯐꯥꯎꯕ ꯂꯧꯈꯤ ꯒꯚꯔꯟꯃꯦꯟꯠꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯥꯒꯠꯄꯤꯈꯤ ꯑꯩꯅ ꯏꯆꯥꯕꯨ ꯑꯆꯧꯕ ꯑꯣꯐꯤꯁꯥꯔ ꯑꯃ ꯑꯣꯏꯍꯟꯕ ꯄꯥꯝꯈꯤ ꯑꯗꯨꯕꯨ ꯏꯆꯥꯅ ꯌꯥꯈꯤꯗꯦ ꯏꯆꯥꯒꯤ ꯑꯄꯥꯝꯕꯗꯤ ꯑꯣꯖꯥ ꯑꯣꯏꯕ ꯈꯛꯇꯅꯤ ꯀꯩꯅꯣ ꯃꯣꯏ ꯄꯥꯕꯨꯡꯅ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯨ ꯏꯆꯥꯅ ꯑꯆꯧꯕ ꯑꯣꯐꯤꯁꯥꯔ ꯑꯣꯏꯕꯗꯨ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯕꯁꯦ ꯏꯃꯥ ꯅꯆꯥꯅ ꯑꯐꯕ ꯑꯣꯖꯥ ꯑꯃ ꯑꯣꯏꯔꯒ ꯏꯔꯝꯗꯝꯁꯦ ꯆꯥꯎꯈꯠꯄ ꯂꯩꯕꯥꯛꯁꯤꯡꯒ ꯃꯥꯟꯅꯅ ꯄꯨꯈꯠꯄꯗ ꯅꯆꯥꯅ ꯃꯇꯦꯡ ꯄꯥꯡꯒꯦꯅ ꯈꯜꯂꯦ ꯀꯩꯅꯣ ꯆꯥꯎꯈꯠꯅꯕꯗꯤ ꯂꯩꯉꯥꯛꯄ ꯑꯆꯧꯕ ꯑꯣꯐꯤꯁꯥꯔ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯁꯤꯗꯤ ꯏꯃꯥ ꯃꯥꯂꯦꯝꯁꯤꯗ ꯂꯩꯔꯤꯕ ꯂꯧꯃꯤꯗꯒꯤ ꯍꯧꯔꯒ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯐꯥꯎꯕ ꯑꯣꯖꯥꯅ ꯁꯦꯝꯂꯛꯄ ꯉꯥꯛꯇꯅꯦ ꯑꯗꯨꯅꯕꯨ ꯑꯣꯖꯥꯁꯦ ꯃꯤ ꯁꯥꯕ ꯏꯟꯖꯤꯅꯤꯌꯔ ꯍꯥꯏꯅ ꯀꯧꯔꯤꯕꯅꯦ ꯑꯗꯨꯕꯨ ꯑꯁꯣꯏꯕ ꯑꯦꯖꯨꯀꯦꯁꯟ ꯁꯤꯁꯇꯦꯝ ꯑꯃꯗꯤ ꯑꯣꯖꯥꯅ ꯑꯉꯥꯡꯁꯤꯡꯕꯨ ꯐꯖꯅ ꯇꯥꯛꯄꯤ ꯇꯝꯕꯤꯗꯕꯗꯒꯤ ꯃꯥꯂꯦꯝꯒꯤ ꯆꯥꯎꯈꯠꯄ ꯂꯝꯗꯝꯁꯤꯡꯒ ꯃꯥꯟꯅꯅ ꯆꯠꯄ ꯑꯝꯇ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯅꯆꯥꯅ ꯈꯖꯤꯛꯇꯪ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦꯅ ꯈꯜꯂꯦ ꯆꯨꯝꯃꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅꯁꯨ 1962ꯗꯒꯤ ꯍꯧꯅ ꯁꯦꯞꯇꯦꯝꯕꯔꯒꯤ 5ꯁꯦ ꯑꯣꯖꯥꯒꯤ ꯅꯨꯃꯤꯠ ꯍꯥꯏꯗꯅ ꯄꯥꯡꯊꯣꯛꯏꯁꯤ ꯂꯩꯕꯥꯛ ꯑꯃ ꯁꯦꯝꯕꯗ ꯃꯍꯩ ꯃꯁꯤꯡ ꯍꯩꯕ ꯆꯪꯏ ꯃꯍꯩ ꯃꯁꯤꯡ ꯍꯥꯏꯕꯁꯦ ꯑꯣꯖꯥꯅ ꯇꯥꯛꯄꯤ ꯇꯝꯕꯤꯒꯗꯕꯅꯤ ꯑꯐꯕ ꯃꯒꯨꯟ ꯌꯥꯎꯕ ꯀꯥꯡꯂꯣꯟ ꯂꯩꯕ ꯂꯝꯗꯤ ꯃꯁꯥꯅ ꯊꯨꯅ ꯆꯥꯎꯈꯠꯄ ꯇꯥꯕꯅꯤ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯂꯥꯏꯔꯤꯛ ꯍꯩꯕ UK, USA, ꯖꯄꯥꯟ, ꯆꯤꯅꯥꯅꯆꯤꯡꯕ ꯃꯐꯝꯁꯤꯡꯗ ꯂꯣꯏꯅ ꯆꯥꯎꯈꯠꯂꯤꯕꯁꯤꯅꯤ ꯑꯗꯨꯅꯦ ꯄꯥꯕꯨꯡ USAꯗ ꯑꯣꯖꯥꯒ ꯁꯥꯏꯟꯇꯤꯁꯀ ꯈꯛꯇꯕꯨ VIPꯅꯤ ꯍꯥꯏꯅ ꯂꯧꯅꯔꯤꯕꯅꯤ ꯐ꯭ꯔꯥꯟꯁꯇ ꯑꯣꯖꯥ ꯈꯛꯇꯅ ꯃꯈꯣꯏꯒꯤ ꯑꯦꯄꯦꯛꯁ ꯀꯣꯔꯠꯀꯤ ꯗꯣꯞꯇ ꯐꯝꯕ ꯌꯥꯏꯌꯦ ꯑꯗꯨꯒꯅꯦ ꯏꯃꯥ ꯖꯔꯃꯟꯗ ꯈ꯭ꯋꯥꯏꯗꯒꯤ ꯇꯣꯂꯣꯞ ꯌꯥꯝꯅ ꯆꯥꯔꯤꯁꯦ ꯑꯣꯖꯥ ꯈꯛꯇꯅꯦ ꯑꯗꯨꯒ ꯏꯃꯥ ꯖꯄꯥꯟꯗ ꯑꯣꯖꯥ ꯑꯃꯠꯇ ꯂꯩꯉꯥꯛꯀꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯄꯨꯂꯤꯁꯅ ꯐꯥꯕ ꯌꯥꯗꯦ ꯈꯥ ꯊꯪꯕ ꯀꯣꯔꯤꯌꯥꯗ ꯑꯣꯖꯥ ꯑꯃꯅ ꯐꯪꯕ ꯌꯥꯕ ꯈꯨꯗꯣꯡꯆꯥꯕꯁꯦ ꯚꯥꯔꯠꯀꯤ ꯃꯤꯅꯤꯁꯇꯔꯗꯒꯤꯗꯤ ꯌꯥꯝꯅ ꯍꯦꯜꯂꯦ ꯏꯃꯥ ꯑꯁꯨꯝꯅ ꯆꯥꯎꯈꯠꯄ ꯂꯝꯗꯗꯤ ꯑꯣꯖꯥꯁꯤꯡꯕꯨ ꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯩ ꯊꯥꯛ ꯋꯥꯡꯅ ꯊꯝꯃꯦ ꯏꯃꯥ ꯅꯨꯃꯤꯠꯇꯨꯗꯒꯤ
ꯏꯆꯥꯒꯤ ꯑꯄꯥꯝꯕꯗ ꯌꯦꯠꯀꯦ ꯈꯟꯈꯤꯗꯦ ꯑꯁꯨꯝꯅ ꯉꯁꯤꯗꯤ ꯊꯣꯏ ꯃꯐꯝ ꯑꯁꯤꯒꯤ ꯍꯦꯗ ꯃꯤꯁꯇ꯭ꯔꯦꯁ ꯏꯟ ꯆꯥꯔꯖ ꯑꯣꯏꯅ ꯂꯥꯛꯈꯤꯕꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯌꯧꯖꯔꯒꯦ ꯐꯅꯤ ꯐꯅꯤ ꯁꯥꯔ ꯆꯠꯁꯤ ꯃꯃꯥ ꯂꯦꯡꯕꯤꯁꯤ ꯂꯦꯡꯕꯤꯁꯤ bunga ipa pele kai droge papo kai droge ba kai no papo kai droge papo mo kai droge ba se amta hayo ba punsi dane aigi punsi dane ngasi muk nungai bele adu kai no ba amta hayo ba papo adu kai no ba papo khakta pa hada haro tamo nang na thaki ba MCS exam do pass tawre asing mai rai je papo asing mane papo papo pele papo ꯑꯩꯈꯣꯏ ꯀ꯭ꯂꯕꯅꯅꯦ ꯍꯪꯆꯤꯠꯇꯣ ꯅꯪ ꯄꯥꯁ ꯇꯧꯕꯒꯤ ꯑꯣꯛꯀꯅꯤ ꯍꯥꯏꯍꯧꯔꯤꯕ ꯐꯖꯕꯤ ꯅꯪ ꯂꯥꯏꯔꯤꯛ ꯄꯥꯔꯤꯔꯣ ꯅꯃꯥꯟꯅꯕꯤꯗꯣ ꯍꯣꯔꯦꯟ ꯂꯥꯛꯀꯅꯦꯅ ꯍꯥꯏꯒꯦꯅ ꯆꯪꯉꯝꯃꯤꯅꯦ ꯃꯥ ꯂꯥꯛꯑꯗꯤ ꯌꯥꯝ ꯐꯔꯦꯅꯦ ꯃꯥ ꯉꯥꯏꯕꯗ ꯋꯥꯔꯕꯅꯦ ꯂꯥꯛꯑꯅꯤꯗ ꯁꯃꯟꯗꯅ ꯍꯩ ꯃꯍꯤ ꯊꯛꯁꯦꯅ ꯄꯣꯔꯛꯄꯅꯤ ꯅꯪ ꯒ꯭ꯂꯥꯁꯀ ꯀꯥꯏ ꯂꯩꯒꯦ ꯆꯥꯛꯈꯨꯝꯗ ꯂꯩꯍꯧꯕꯅꯦ ꯗꯥ ꯄꯥꯛꯄ ꯐꯖꯕꯤ ꯅꯪꯗꯤ ꯂꯥꯏꯔꯤꯛꯀꯥꯁꯦ ꯐꯖꯅ ꯄꯥꯔꯦꯀꯣ ꯑꯩꯅ ꯄꯣꯔꯛꯄꯁꯦ ꯆꯣꯞꯇꯤ ꯆꯣꯞꯄꯣꯏꯗꯧꯔꯤ ꯅꯣꯠ ꯁꯤꯜꯂꯝꯕꯅꯤꯗ ꯑꯦ ꯊꯛꯆꯜꯂꯣ ꯑꯧ ꯗꯥ ꯄꯥꯛꯄ ꯑꯩ ꯁꯤ ꯂꯣꯏꯗꯣꯔꯦ ꯑꯗꯨꯒ ꯊꯛꯑꯒꯦ ꯊꯛꯆꯜꯂꯣꯗꯅ ꯅꯨꯄꯤꯗꯣ ꯄꯨꯡ ꯀꯌꯥꯗ ꯂꯥꯛꯀꯅꯤ ꯍꯥꯏꯒꯦ ꯄꯨꯡ ꯇꯨꯝꯕ ꯅꯪꯅꯕ ꯑꯗꯨꯝ ꯂꯥꯛꯑꯅꯤꯗ ꯑꯣ ꯇꯨꯝꯕ ꯅꯪꯅꯕ ꯈꯤꯇꯪ ꯊꯨꯅ ꯂꯥꯛꯑꯗꯤ ꯐꯒꯗꯕꯅꯦ ꯅꯨꯄꯤꯗꯣ ꯗꯥ ꯄꯥꯛꯄ ꯀꯣꯛꯁꯦ ꯌꯥꯝ ꯂꯨꯝ ꯅꯪ ꯀꯣꯛ ꯂꯨꯝꯒꯅꯤ ꯀꯣꯛ ꯂꯨꯝꯒꯅꯤ ꯀꯣꯛ ꯆꯤꯛꯀꯅꯤ ꯆꯤꯛꯑꯦꯅꯦ ꯗꯥ ꯄꯥꯛꯄ ꯃꯃꯥꯡꯗ ꯃꯤꯅꯤ 3 ꯃꯤꯡ ꯆꯟꯈꯤꯕꯗꯨ ꯁꯦꯜ ꯀꯌꯥꯝ ꯇꯥꯟꯍꯧꯔꯒꯦ ꯁꯦꯜ ꯉꯥꯛꯇꯒꯤ ꯋꯥꯁꯨ ꯅꯠꯇꯦꯗ ꯑꯩꯒꯤ ꯑꯄꯥꯝꯕ ꯅꯪꯅ ꯈꯪꯉꯤꯗꯨꯗꯤ 50,000 ꯐꯪꯍꯧꯏ ꯗꯥ ꯄꯥꯛꯄ ꯑꯩꯈꯣꯏꯒꯨꯝꯕꯗ ꯄꯪꯌꯥ ꯌꯥꯕꯩ ꯋꯥꯅꯤ ꯌꯥꯗꯕ ꯃꯤꯗꯗꯤ ꯖꯦꯜ ꯌꯧꯅꯤꯀꯣ ꯂꯦꯂꯦ ꯑꯩ ꯄꯥꯛꯄꯅꯦ ꯃꯥꯏ ꯄꯥꯛꯇꯨꯅꯇ ꯂꯥꯛꯑꯕ ꯑꯗꯣ ꯍꯟꯗꯛꯀꯤ ꯅꯨꯄꯤꯗꯨꯒꯤ ꯃꯤꯡ ꯆꯟꯈꯤꯕꯗꯨꯅ ꯁꯦꯜꯗꯤ ꯀꯌꯥꯝ ꯂꯧꯍꯧꯔꯕ ꯀꯩꯅꯣ ꯅꯪꯅ ꯁꯦꯜꯒꯤ ꯑꯁꯨꯛ ꯍꯪꯉꯤꯁꯤꯕꯣ ꯁꯦꯜꯒ ꯈꯥꯏꯌꯣ ꯒꯥꯅ ꯍꯥꯏꯔꯛꯇꯧ ꯃꯥꯜꯂꯤꯀꯣ ꯍꯥꯏꯖꯔꯣꯏ ꯑꯩꯈꯣꯏꯗꯤꯅꯦ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯕ ꯑꯁꯨꯝꯅ ꯂꯥꯡꯊꯣꯛꯃꯤꯟꯅꯕ ꯁꯤ ꯃꯉꯥꯏꯔꯦꯗ ꯍꯦꯔꯥ ꯑꯩꯁꯨ ꯁꯦꯜ ꯈꯔꯗꯤ ꯄꯤꯕꯅꯤꯗ ꯑꯗꯨꯅꯕꯨ ꯗꯥ ꯄꯥꯛꯄꯒ ꯄꯨꯜꯂꯤꯕꯅꯤ ꯀꯩꯅꯣ
ꯑꯗꯣ ꯍꯟꯗꯛ ꯄꯣꯔꯛꯄ ꯅꯨꯄꯤꯗꯨꯗꯤ ꯏꯌꯥ ꯌꯥꯔꯝꯗꯧ ꯃꯥꯟꯗꯦꯗ ꯀꯔꯤꯒꯤ ꯌꯥꯗꯕꯅꯣꯗ ꯄꯨꯝꯅꯃꯛ ꯄꯥꯡꯊꯣꯛꯄ ꯂꯣꯏꯔꯕꯅꯤ ꯑꯩꯅ ꯇꯥꯠ ꯇꯧꯔꯒ 70,000 ꯑꯃꯗꯤ ꯂꯧꯊꯣꯛꯑꯦ ꯑꯗꯨꯒ ꯑꯩꯅ ꯍꯩ ꯃꯍꯤꯗ ꯀꯩꯅꯣ ꯍꯥꯞꯆꯜꯂꯒ ꯂꯤꯂꯤ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯑꯩꯅ ꯂꯃꯟ ꯈꯨꯝꯃꯤꯕꯅꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯀꯩ ꯂꯃꯟꯅꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯨꯒꯤ ꯂꯩꯈꯥꯏ ꯑꯗꯨꯋꯥꯏꯗꯨꯗ ꯁ꯭ꯀꯨꯜꯒꯤ ꯕꯤꯜꯗꯤꯡ ꯑꯃ ꯁꯥꯏ ꯂꯣꯏꯐꯥꯠꯇ꯭ꯔꯤꯉꯩꯗ ꯁꯥꯏꯟ ꯇꯧꯑꯣꯅ ꯍꯦꯗ ꯃꯥꯁꯇꯔꯗꯨꯗ ꯍꯥꯏꯕ ꯑꯩꯅ ꯍꯧꯖꯤꯛ ꯄꯣꯔꯛꯏꯕ ꯅꯨꯄꯤꯗꯨꯒꯤ ꯀꯣꯏꯅꯕ ꯅꯨꯄꯥꯗꯨꯅ ꯑꯌꯦꯠꯄ ꯄꯤꯔꯛꯄ ꯑꯗꯨꯒꯤ ꯂꯃꯟ ꯈꯨꯝꯕꯅꯤꯗ ꯄꯥꯕꯨꯡ ꯈꯤꯇꯪ ꯀꯟꯅ ꯍꯣꯠꯅꯕꯤꯌꯨ ꯊꯝꯃꯒꯦ ꯑꯣꯖꯥ ꯅꯤꯡꯊꯦꯝꯅ ꯉꯁꯤꯗꯤ ꯂꯥꯛꯑꯔꯣꯏꯅ ꯁꯤ ꯄꯤꯔꯛꯏ ꯀꯩ ꯂꯩ ꯍꯥꯏꯔꯝꯒꯦ ꯏꯝꯐꯥꯜꯗ ꯊꯕꯛ ꯑꯃ ꯆꯠꯀꯅꯤꯅ ꯍꯥꯏꯔꯝꯃꯤ ꯑꯣꯖꯥ ꯑꯣꯖꯥ ꯉꯁꯤꯗꯤ ꯆꯥꯁꯤ ꯈꯤꯇꯪ ꯏꯪꯈ꯭ꯔꯦ ꯏꯪꯕꯅꯕꯨ ꯍꯦꯟꯅ ꯍꯥꯎꯕꯅꯤꯗ ꯌꯥꯔꯦ ꯆꯤꯅꯤꯒꯗꯤ ꯌꯥꯎꯗꯦꯀꯣ ꯑꯣꯖꯥ ꯅꯤꯡꯊꯦꯝꯗꯣ ꯏꯝꯐꯥꯜꯗ ꯃꯤ ꯈꯔ ꯎꯅꯅꯦꯅ ꯆꯠꯈꯤꯕꯅꯤ ꯑꯣꯖꯥ ꯃꯥꯒꯤ ꯊꯕꯛꯇꯨ ꯄ꯭ꯔꯣꯁꯦꯁ ꯏꯆꯠ ꯆꯠꯇ꯭ꯔꯦꯅ ꯉꯔꯥꯡ ꯍꯥꯏꯔꯝꯕꯅꯤ ꯇꯥꯂꯥꯟꯗꯕꯒ ꯋꯥꯔꯤ ꯑꯝꯇ ꯁꯥꯁꯦ ꯁꯤꯗ ꯐꯝꯕꯤꯌꯣ ꯐꯅꯤ ꯑꯩꯅꯁꯨ ꯑꯩꯈꯣꯏ ꯄꯥꯕꯨꯡꯗ ꯑꯣꯖꯥ ꯅꯤꯡꯊꯦꯝꯒꯤꯗꯣ ꯈꯔ ꯀꯟꯅ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯗꯅ ꯀꯣꯜ ꯇꯧꯈ꯭ꯔꯕꯅꯦ ꯑꯣꯖꯥ ꯅꯤꯡꯊꯦꯝꯅ ꯃꯣꯏꯔꯥꯡꯒꯤ SDO ꯑꯣꯏꯔꯗꯤ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯁꯦ ꯂꯣꯏꯅ ꯁꯤꯗꯣꯛꯍꯜꯂꯒ ꯕꯤꯜꯗꯤꯡ ꯐꯖꯕ ꯑꯃ ꯁꯥꯍꯜꯂꯁꯤ ꯑꯣꯖꯥ ꯍꯣꯏꯅꯦ ꯑꯗꯨꯒ ꯑꯩꯒꯤ ꯑꯁꯤꯒꯤ ꯀꯥꯡꯁꯤꯁꯤꯃꯠꯇꯒ ꯁꯤꯟꯗꯣꯛꯍꯟꯁꯦꯕ ꯑꯩꯒꯤ ꯐꯤꯔꯈꯥꯎꯗꯒ ꯀꯤꯠ ꯅꯝꯃꯒ ꯃꯔꯤ ꯃꯔꯥꯡ ꯌꯥꯎꯗꯅ ꯀ꯭ꯔꯤꯡ ꯂꯥꯎꯅ ꯈꯤꯡꯕꯗꯣ ꯃꯗꯨꯅ ꯐꯔꯅꯤ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯁꯤꯕ ꯇꯥꯔꯦ ꯑꯣꯖꯥꯕꯨ ꯃꯁꯤ ꯕꯦꯜꯁꯤꯅꯕꯨ ꯀꯃꯥꯏ ꯁꯤꯗꯣꯏꯅꯣ ꯇꯥꯂꯥꯟꯗꯕ ꯑꯩꯅꯒ ꯃꯤꯠ ꯈꯔ ꯁꯣꯛꯑꯦ ꯀꯥꯡꯁꯤꯁꯤꯗ ꯈꯤꯡꯉꯤꯅꯦꯅ ꯈꯜꯂꯒ ꯑꯩ ꯈꯨꯕꯤꯁꯤꯗ ꯈꯔ ꯐꯨꯖꯟ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯁꯨꯔꯕꯅꯦ ꯃꯤ ꯑꯣꯖꯥ ꯅꯣꯡꯃ ꯀꯥꯡꯁꯤ ꯈꯤꯡꯗꯗꯅ ꯅꯥꯟꯊꯣꯛꯑꯒ ꯄꯥꯏꯊꯣꯛꯈ꯭ꯔꯒ ꯑꯉꯥꯡ ꯑꯃ ꯁꯤꯒꯦ ꯇꯧꯔꯝꯃꯦꯗꯅ ꯑꯗꯨꯗꯤ ꯑꯣꯖꯥ ꯅꯤꯡꯊꯦꯝꯅ SDO ꯑꯣꯏꯗꯧꯔꯕꯅꯤꯅ ꯑꯄꯥꯝꯕꯗꯣ ꯃꯉꯣꯟꯗ ꯂꯣꯏ ꯍꯥꯏꯍꯧꯔꯣ ꯍꯥꯏꯔꯗꯕꯅꯤ ꯑꯗꯨ ꯑꯣꯖꯥ ꯅꯤꯡꯊꯦꯝꯅ ꯃꯣꯏꯔꯥꯡꯒꯤ SDO ꯑꯣꯏꯈ꯭ꯔꯗꯤ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥ ꯑꯣꯏꯕꯗꯤ ꯇꯣꯛꯑꯅꯤꯅꯦ ꯑꯣꯖꯥ ꯑꯣꯖꯥ ꯅꯤꯡꯊꯦꯝꯅ ꯁ꯭ꯀꯨꯜꯁꯤꯗ ꯂꯥꯛꯑꯔꯣꯏ ꯈꯟꯕꯗ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ ꯃꯥꯒꯨꯝꯕ ꯑꯣꯖꯥꯗꯤꯅꯦ ꯑꯇꯥꯡꯕꯅꯤ ꯑꯣꯖꯥ ꯅꯤꯡꯊꯦꯝꯅ ꯑꯣꯖꯥ ꯍꯣꯏꯒꯤ ꯂꯩꯀꯥꯏꯗ ꯄꯣꯛꯑꯝꯃꯤꯁꯦ ꯑꯣꯖꯥꯒꯤꯗꯤ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏꯅꯤ ꯑꯁꯦꯡꯕꯅꯤ ꯆꯥꯎꯊꯣꯛꯆꯔꯤꯕꯅꯤ ꯑꯗꯨꯗ ꯑꯣꯖꯥ ꯏꯕꯦꯝꯃ ꯍꯣꯏꯒꯨꯝꯕ ꯑꯃꯇꯪꯒ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤꯗ ꯌꯨꯝ ꯄꯥꯜꯂꯛꯑꯗꯤ ꯐꯨꯜ ꯑꯣꯏꯅ ꯑꯣꯖꯥ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ ꯑꯩ ꯘꯔꯤꯁꯤ ꯌꯥꯗꯦ ꯑꯣꯐꯤꯁꯇ ꯑꯃꯨꯛꯇ ꯌꯦꯡꯉꯨꯈꯤꯒꯦ ꯉꯥꯏꯈꯣꯅꯦ ꯑꯣꯖꯥ ꯑꯩꯁꯨ ꯌꯦꯡꯕ ꯂꯥꯛꯀꯦꯅꯦ ꯄꯣꯠ ꯆꯩ ꯍꯥꯞꯆꯟꯕ ꯂꯣꯏꯔꯦ ꯍꯌꯦꯡ ꯄꯨꯡ 1 ꯑꯗꯥꯏꯗ ꯌꯧꯔꯛꯀꯅꯤ ꯄꯥꯕꯨꯡ ꯂꯥꯛꯍꯜꯂꯣ ꯏꯃꯥ ꯑꯩ ꯌꯥꯝ ꯃꯨꯟꯅ ꯈꯜꯂꯕꯅꯦ ꯗꯥꯄꯥꯛꯄꯁꯦ ꯌꯥꯝ ꯐꯠꯇꯕ ꯃꯤꯅꯦ ꯃꯐꯝꯁꯤꯗ ꯑꯩ ꯀꯨꯏꯅ ꯂꯩꯔꯗꯤ ꯏꯃꯥꯈꯣꯏꯅ ꯑꯩ ꯎꯈꯤꯗꯕꯁꯨ ꯌꯥꯏ ꯍꯌꯦꯡ ꯄꯥꯕꯨꯡ ꯂꯥꯛꯄ ꯀꯥꯎꯅꯤꯀꯣ ꯊꯝꯃꯦ ꯁꯔꯀꯥꯔꯒꯤ ꯑꯁꯨꯝꯕ ꯃꯍꯩ ꯂꯣꯏꯁꯪꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏ ꯈꯔꯒ ꯍꯦꯟꯅ ꯑꯩꯈꯣꯏ ꯃꯁꯤꯡ ꯌꯥꯝꯅ ꯃꯣꯗꯦꯜ ꯁ꯭ꯀꯨꯜꯁꯦ ꯁꯦꯝꯒꯠꯅꯕ ꯁꯔꯀꯥꯔꯒꯤ ꯑꯗꯨꯝ ꯃꯤꯠꯌꯦꯡ ꯂꯩꯔꯦ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ MPSCꯒꯤ ꯑꯦꯛꯖꯥꯝꯗ ꯃꯥꯏ ꯄꯥꯛꯂꯛꯈ꯭ꯔꯕ ꯏꯔꯩꯀꯥꯏ ꯑꯁꯤꯒꯤ ꯃꯤꯡꯆꯠ ꯄꯨꯕꯤꯔꯛꯈ꯭ꯔꯕ ꯃꯣꯏꯔꯥꯡꯊꯦꯝ ꯅꯤꯡꯊꯦꯝꯕꯨ ꯀ꯭ꯂꯕ ꯑꯁꯤꯅ ꯑꯆꯝꯕ ꯈꯨꯗꯣꯜ ꯄꯤꯖꯕꯁꯤꯗ ꯂꯧꯕꯤꯔꯅꯕ ꯀꯧꯁꯤꯟꯖꯔꯤ ꯄꯥꯕꯨꯡ ꯆꯪꯉꯨꯔꯣ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯊꯥꯡꯒ ꯏꯔꯩꯀꯥꯏꯁꯤꯒꯤ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯃꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯏꯃꯥ ꯏꯕꯦꯜ ꯑꯃꯗꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯔꯨꯞ ꯃꯄꯥꯡ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯆꯦꯡ ꯆꯔꯥ ꯑꯃ ꯂꯩꯇꯕꯗ ꯊꯨꯝ ꯈꯨꯖꯣꯞ ꯑꯃ ꯋꯥꯠꯄꯗ
ꯑꯔꯩ ꯂꯩꯇ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯗꯨꯅ ꯍꯤꯡꯃꯤꯟꯅꯔꯛꯈꯤꯕ ꯆꯝꯖꯔꯕ ꯈꯨꯟꯖꯥꯁꯤꯡꯒꯤ ꯊꯧꯖꯥꯜꯗꯒꯤꯅꯤ ꯑꯩꯅ ꯉꯁꯤ ꯃꯐꯝꯁꯤꯗ ꯂꯦꯞꯄ ꯐꯪꯖꯔꯤꯕ ꯑꯩ ꯇꯁꯦꯡꯅ ꯈꯜꯂꯨꯕꯗ ꯆꯥꯎꯊꯣꯛꯄ ꯄꯣꯛꯆꯩ ꯂꯝꯗꯝꯁꯤꯗ ꯄꯣꯛꯆꯔꯨꯕ ꯂꯣꯛꯇꯥꯛ ꯄꯥꯠꯀꯤ ꯏꯃꯥꯏꯗ ꯑꯀꯟꯕ ꯏꯊꯛꯁꯤꯡꯕꯨ ꯃꯥꯌꯣꯛꯅꯗꯨꯅ ꯄꯨꯟꯁꯤ ꯁꯤꯟꯊꯥ ꯄꯥꯡꯗꯨꯅ ꯑꯃꯗꯤ ꯑꯍꯤꯡ ꯃꯤꯡꯁꯦꯜ ꯈꯪꯗꯅ ꯂꯦꯝꯂꯩ ꯉꯥ ꯐꯥꯔꯤꯕꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡꯒꯤ ꯊꯧꯅꯥ ꯎꯖꯔꯨꯕꯗꯒꯤ ꯑꯩꯅ ꯈꯥꯡꯕ ꯀꯟꯕꯒꯤ ꯊꯧꯅꯥꯁꯤ ꯇꯝꯖꯈꯤꯕꯅꯤ ꯑꯩꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯂꯣꯛꯇꯥꯛ ꯏꯃꯥ ꯑꯃꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯈꯨꯟꯖꯥꯁꯤꯡꯒꯤ ꯂꯃꯟ ꯁꯤꯡꯕ ꯉꯝꯖꯈꯤ ꯑꯩꯒꯤ ꯊꯥꯡꯒ ꯏꯔꯩꯀꯥꯏꯁꯤꯒꯤ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯗ ꯑꯩꯅ ꯍꯦꯛ ꯉꯝꯃꯤꯕ ꯃꯈꯩ ꯍꯣꯠꯅꯖꯒꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯒꯦ ꯃꯇꯥꯡꯁꯤꯗ ꯇꯦꯟꯁꯤꯟꯖꯒꯦ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯀꯔꯥꯡ ꯍꯥꯏ ꯁ꯭ꯀꯨꯜꯒꯤ ꯍꯦꯗ ꯏꯟꯆꯥꯔꯖ ꯄꯨꯕꯤꯔꯤꯕꯤ ꯑꯣꯖꯥ ꯊꯣꯏꯅ ꯃꯍꯩꯔꯣꯏꯗ ꯅꯠꯇꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯕꯨ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯕꯤꯔꯤ ꯃꯍꯥꯛꯀꯤ ꯊꯕꯛ ꯊꯧꯔꯝ ꯀꯌꯥꯗ ꯄꯨꯛꯅꯤꯡ ꯆꯪꯕ ꯃꯁꯤꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯣꯏꯅ ꯀ꯭ꯂꯕ ꯑꯁꯤꯅ ꯑꯣꯖꯥ ꯊꯣꯏꯕꯨ 2020ꯒꯤ ꯊꯣꯏꯕꯤ ꯍꯥꯏꯕ ꯃꯤꯡꯊꯣꯜ ꯑꯁꯤ ꯄꯤꯖꯔꯤ ꯃꯅꯥ ꯑꯁꯤꯕꯨ ꯂꯧꯕꯤꯅꯕꯒꯤꯗꯃꯛꯇ ꯑꯣꯖꯥ ꯊꯣꯏꯕꯨ ꯁ꯭ꯇꯦꯖ ꯊꯛꯇ ꯀꯧꯈꯠꯆꯔꯤ ꯌꯥꯔꯦ ꯌꯥꯔꯦ ꯆꯪꯉꯨ ꯆꯪꯉꯨ ꯏꯃꯥ ꯆꯪꯉꯣ ꯆꯪꯉꯣ ꯑꯍꯥꯟꯕꯃꯛꯇꯗ ꯗꯥꯏꯁꯇ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯑꯃꯗꯤ ꯃꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯑꯍꯜ ꯂꯃꯟ ꯄꯨꯝꯅꯃꯛꯄꯨ ꯑꯩꯍꯥꯛꯅ ꯏꯀꯥꯏ ꯈꯨꯝꯅꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯂꯣꯟꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤ ꯂꯩꯀꯥꯏꯁꯤꯅ ꯑꯃꯗꯤ ꯀ꯭ꯂꯕꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯩꯕꯨ ꯀꯩꯁꯨ ꯂꯩꯇ꯭ꯔꯕ ꯑꯩꯕꯨ ꯃꯃꯜ ꯌꯥꯝꯂꯕ 2020ꯒꯤ ꯊꯣꯏꯕꯤ ꯍꯥꯏꯔꯤꯕ ꯃꯤꯡꯊꯣꯜ ꯑꯁꯤ ꯄꯤꯕꯤꯕꯒ ꯂꯣꯏꯅꯅ ꯑꯩꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄꯤꯕꯒꯤꯗꯃꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯆꯔꯤ ꯑꯩꯅ ꯃꯇꯝ ꯀꯌꯥꯗꯒꯤ ꯃꯥꯡꯖꯔꯛꯄ ꯃꯪꯂꯥꯟ ꯃꯪꯐꯥꯎꯅꯔꯦ ꯍꯥꯏꯅ ꯈꯟꯖꯩ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯄꯤꯕꯤꯔꯤꯕ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯁꯤ ꯑꯩ ꯀꯩꯗꯧꯅꯨꯡꯗꯁꯨ ꯀꯥꯎꯖꯔꯣꯏ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯁꯤꯗꯒꯤ ꯍꯦꯟꯅ ꯑꯩꯒꯤ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡꯕꯨ ꯑꯩꯅ ꯉꯝꯃꯤꯕ ꯃꯈꯩ ꯃꯤ ꯑꯃꯃꯝ ꯑꯣꯏꯅꯕ ꯑꯃꯗꯤ ꯈꯨꯟꯖꯥꯁꯤꯡꯕꯨꯁꯨ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯈꯨꯗꯤꯡꯃꯛ ꯄꯥꯏꯈꯠꯄꯗ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯖꯔꯒ ꯃꯇꯥꯡꯁꯤꯗ ꯇꯦꯟꯁꯤꯟꯖꯔꯤ ꯍꯜꯂꯣ ꯂꯥꯛꯑꯦ ꯀꯩꯗꯧꯔꯒꯦ ꯅꯣꯏꯕꯣ ꯍꯣꯏꯅꯦ ꯑꯩ ꯏꯆꯥꯅꯨꯄꯤ ꯄꯨꯔꯒ ꯂꯥꯛꯑꯕꯅꯤ ꯂꯝꯕꯤ ꯈꯤꯇꯪ ꯆꯤꯟꯕꯁꯤꯗ ꯇꯧꯕꯅꯤ ꯀꯩꯗꯧꯔꯒꯦ ꯂꯥꯛꯑꯅꯤ ꯊꯝꯃꯨ ꯐꯔꯦ ꯄꯥꯕꯨꯡ ꯑꯥꯗ ꯃꯤ ꯌꯥꯝ ꯇꯤꯜꯂꯤꯕ ꯒꯥꯔꯤꯒ ꯃꯌꯥꯝ ꯈꯥꯝꯃꯤꯁꯤꯕꯨ ꯀꯩ ꯂꯩꯒꯦ ꯄꯥꯕꯨꯡ ꯃꯣꯏꯒꯤ ꯀ꯭ꯂꯕꯀꯤ ꯐꯥꯎꯟꯗꯦꯁꯟ ꯗꯦ ꯂꯩ ꯍꯥꯏꯒꯨꯝ ꯇꯧꯕꯅꯤ ꯑꯩꯕꯨ ꯑꯩꯃ ꯇꯥꯂꯥꯟꯗꯕ ꯂꯥꯛꯑꯦ ꯇꯥꯃꯣ ꯑꯝꯇ ꯈꯥꯝꯕꯤꯌꯨꯕ ꯇꯥꯂꯥꯟꯗꯕ ꯀꯩ ꯂꯩꯒꯦ ꯃꯤ ꯃꯌꯥꯝ ꯂꯥꯡꯉꯤꯁꯤꯕꯣ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯅꯤꯡꯊꯦꯝꯗꯣ MCS ꯄꯥꯁ ꯇꯧꯋꯦꯅ ꯊꯥꯡꯒꯒꯤ ꯀ꯭ꯂꯕ ꯃꯌꯥꯝꯅ ꯋꯣꯛꯏꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯦꯗ ꯃꯤꯁꯇ꯭ꯔꯦꯁ ꯑꯣꯏꯕ ꯑꯣꯖꯥ ꯊꯣꯏꯗꯣ ꯑꯗꯨꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯥꯛꯄꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯕꯅꯦ ꯍꯥꯏꯗꯅ ꯀ꯭ꯂꯕꯅ ꯃꯅꯥ ꯃꯊꯨꯝ ꯄꯤꯗꯅ ꯃꯌꯥꯝꯅ ꯋꯣꯛꯏꯅꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯄꯥꯕꯨꯡ ꯆꯠꯂꯁꯦ ꯌꯥꯔꯦ ꯏꯕꯦꯝꯃ ꯆꯠꯂꯁꯤ 이비마가 이붕어가 랭빠부 그리 마땅기 ꯑꯩ ꯇꯥꯗꯒ ꯋꯥ ꯑꯝꯇꯪ ꯇꯥꯟꯅꯖꯒꯦꯅ ꯂꯥꯛꯆꯕꯅꯤ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯀꯩꯗꯧꯔꯒꯦ ꯇꯥꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤ ꯃꯊꯟꯇ ꯄꯣꯛꯄꯒꯤ ꯍꯧꯅꯕꯤ ꯉꯥꯡꯕꯗ ꯈꯔ ꯍꯩꯖꯗꯕꯅꯤ ꯃꯕꯨꯛꯇꯗꯤ ꯀꯔꯤꯝꯇ ꯂꯩꯇꯕ ꯑꯗꯨꯕꯨ ꯃꯥꯒꯤ ꯑꯅꯤꯡꯕꯁꯤ ꯍꯦꯛ ꯊꯨꯡꯍꯜꯍꯧꯗ꯭ꯔꯕ ꯑꯩꯈꯣꯏ ꯈꯥꯡꯕ ꯉꯝꯕ ꯖꯥꯠ ꯅꯠꯇꯦ ꯁꯦꯡꯅ ꯍꯥꯏꯖꯔꯕꯗ ꯑꯩꯈꯣꯏ ꯇꯥꯗꯒꯤ ꯏꯅꯥꯛꯇ ꯂꯥꯛꯆꯔꯤꯕꯁꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯅꯤꯖꯒꯦꯅ ꯂꯥꯛꯆꯔꯤꯕꯅꯤ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯀꯩꯗꯧꯕꯒꯦ ꯇꯥꯗꯒꯤ ꯏꯆꯥꯅꯨꯄꯥ ꯅꯤꯡꯊꯦꯝꯁꯦ ꯏꯌꯥꯅꯨꯄꯥ ꯑꯣꯏꯖꯔꯒꯦꯅ ꯍꯥꯏꯖꯔꯤꯕ ꯃꯗꯨ
ꯏꯆꯥ ꯅꯨꯄꯥꯒꯤ ꯃꯋꯥ ꯑꯝꯇꯪ ꯇꯥꯗ꯭ꯔꯒꯗꯤ ꯃꯄꯥꯟ ꯍꯥꯏꯕꯗ ꯃꯆꯥꯅ ꯀꯩꯗꯧꯕꯩ ꯌꯥꯔꯣꯏꯗꯣꯏꯅꯣ ꯇꯥꯗ? ꯍꯣꯏ, ꯑꯩꯒꯤ ꯏꯆꯥꯁꯤ ꯑꯩꯅ ꯄꯣꯛꯆꯔꯒꯁꯨ ꯑꯩꯅ ꯃꯗꯨ ꯇꯧꯗ ꯌꯥꯗꯦ ꯍꯥꯏꯕꯗꯨꯃꯗꯤ ꯍꯥꯏꯖꯅꯤꯡꯗꯕ ꯑꯗꯨꯅꯅꯤ. 마주 마뽕 머레이 파라버니 와칸 간접은 아마버니 이샤누 빠기 와암땅 디 따니니 아두부디 따다 마코이니 시 하나되기 하우나 얌눅시잖아 티네저럭버니 오이 아두수 숨니 에이 캉이 마바니 짬나 티네저라 이 하이버 아이네 수파제비시 이샤 닝원데 닝원동나 루나 동저버니 아이기 와칼 송기 와칼 아마따 오이러버수 레미나 호도리버디 마코이 아니니 아두나 이샤누빠기 와 암땅 따들어가디 닝템나수 소이드나 야라카니 닝제이다 하이디 꾸이나 로이나저라바니나 하이저리바 아두가 이샤누피나디 따다기 이샤누빠세 온통나 누시자크라바 칸디다다 아이코기디 야레나 칸저르도니코 따다기수 닝템세 꼬힌라 했네 아이코이수 이샤누피 마탄다니 아두나 싸우는 루홍고 밤제 라이르보 각기 와나타나 아이디 루홍버시 빵짜우짜우나 루홍버 밤제디 따다 와디 와로비게노 아이 따다다 루홍버시기 마팅으로 나바 루파 락 어흥 각당 빵제 나띠 아이는 라이르보 오이저버시 마람 짜다나 미기 마팅 pun치들 러럭데 러게 하이나주 컨제디 아이기 이샤기 루홍버디 아이기 앙암바 탁다 홍부 빡지 따다가 아이코 이문가 ngaisen 오이도르바니나 따다기 마땡 좀 방자닝데나 떠보니 따다 아이코이디 닝템제 이야 오이도르바니나 닝제라바니고 따다 아도 모에니기 구티도 암땅 잉토세 khara thuna luhongnaba tawse tada 아이디 하나주 하이저크리바도니 이샤 라가네 엉땅 항적히게 파레 따다 아이코이수 ጸ나바 떠로게 아두 야라가디 닝템가 웅땅 따나비 따다두디 아이코이 루홍무시 소이드레나 럭저레고 아이디 헥 한키바가 이사기 아웅온 레이도라바니 아두이 따다 아이코이 무육신자루키게 호이 파니 살라시라두데 자체 에이 틴독셔드레 야레 따다 좀 레이저호레 파자비 에 이붕아 kay lereya lekhano kay lereya nasanupi masak 파자비도 레이트로 아이기 윰다 락피라마가 아이기 와수 따드나 나짜누피기 루홍버기 마땅다 와 헤탈 로시나르미세 까마이 도우 이붕어 닝템 아이 이붕어 우느저기네 락사람바니 아드라 이붕어 렘답두다 따다가 이붕어가 이사누피가 강나자바수 꾸이레 아두가 낭기 빠붕나수 이사누피세 마모 오이자니 이사기 와암땅 따드라디 하이드나 뿜나막세 야나라바니 나코이나네 누가이나 레홍나바니 에코이나 실리세 미 아마부 시오 하이르가 그럼나 누가이디노 까리누 이붕어나 하이시보 아이부 빰다더니 이카이부 피람레가 나짜누피세 트레이닝 타기브 나트로 호징나 까리기 이붕어나 얌라나 칼리 트레이닝 아마땅 로이션바나 파가드라나 타기바니 아두가 까이기 호징나 할레이바 아이코이고 뭐 피댓 빠따 이문다 그러면 누피나 누가이나 레이디노 마망기 타우도나 이붕어나 코이부 야노 와로레 합시 칸기 미오이베 코시 란다바 카남타는 감디 마두 나피바이 시나 토이베 이붕어 아이코이부 나피드너네 이사는 비기닝 잡으세 아무땅디 통함디요 빠봉 분시 콩로이 셈바 하이버세 분시기 꽌데기 루바 콩탕 아마니 콩탕도 따루바 아막바 레이트라바 마팜두다 나사디 콩탕 저닝 이붕어
ichagi lamchat ima chap chana khangi ichana lamchat mot amaba ikhut mangna hat pangam Ima, थादोखिबो उचेकना करी करी चारमगने हाबसे इमावाइदि खंगमला अदुबु उचेक अदुबु नुसिने तौजरिबा मियोइदुनदि सोइदना खंगमगनि इचासे ngasi phawda magi maning thungun ta laklibani thungun basu pami aduna ne ibungona isa ge pamse amukta diabi pabung ai sha kai buti thanduna miya mangda puthokpa sarkas ki joker gum khanbigana Babung, daning them laitro. Laiti ne madi thabam chathoki. Babung, ai wam ta hangjage. Kari wano ibima. Babung, ai daning them bu yam nungsi sai. Ai maga lohong duna yum sigi mau oizaninge. Aduna babung na ayaba pibiyo. Bima. Isanu pado mathantan. Magi apambada ayet ke khandre. Isanu pana bu pamadine ibe mane yumsi ki mawoi badane ayet kada banati daning them do hausi ai koi da la amme ima babung da ai bu lawong amoy harame